ꯃꯈꯥꯗꯥꯔꯛꯄ ꯑꯞꯗꯦꯠꯇ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯗ ꯅꯨꯄꯤ ꯑꯅꯤ ꯐꯤ ꯊꯣꯡꯗꯨꯅ ꯄꯨꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ NCWꯒꯤ ꯆꯦꯌꯔꯃꯦꯟꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯄꯨ ꯆꯩꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤꯗ ꯅꯨꯄꯤ ꯑꯅꯤ ꯐꯤ ꯊꯣꯡꯗꯨꯅ ꯄꯨꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯅꯦꯁꯅꯦꯜ ꯀꯝꯃꯤꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ NCWꯒꯤ ꯆꯦꯌꯔꯄꯔꯁꯟ ꯔꯦꯈꯥ ꯁꯔꯃꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯄꯨ ꯆꯩꯔꯗꯨꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇ ꯊꯝꯂꯝꯕ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯦꯟꯗꯔ ꯁꯦꯟꯁꯤꯇꯥꯏꯖꯦꯁꯟ ꯐꯣꯔ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯍꯥꯏꯕ ꯍꯤꯔꯝꯗ ꯉꯁꯤ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯔꯦꯀ꯭ꯔꯨꯠ ꯍꯣꯜꯗ ꯋꯥꯔꯛꯁꯣꯞ ꯍꯧꯗꯣꯛꯂꯗꯨꯅ NCWꯒꯤ ꯆꯦꯌꯔꯄꯔꯁꯟ ꯔꯦꯈꯥ ꯁꯔꯃꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯏꯔꯥꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤꯁꯤꯡꯗ ꯇꯥꯏꯅꯐꯝ ꯑꯣꯏꯔꯤꯕ ꯑꯁꯤ ꯃꯈꯣꯏꯕꯨ ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯤꯕ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯅꯠꯇꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯅꯨꯄꯤ ꯑꯅꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯈꯛ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯃꯥꯂꯦꯝꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯈꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯅ ꯏꯀꯥꯏꯐꯝ ꯊꯣꯛꯏ꯫ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯎꯅ ꯅꯨꯄꯤꯁꯤꯡꯗ ꯁꯣꯛꯄ ꯌꯥꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯃꯥꯡ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯐꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯐꯕ ꯃꯤꯑꯣꯏꯕ ꯑꯃ ꯍꯥꯟꯅ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯑꯐꯕ ꯂꯣꯟꯆꯠ ꯈꯪꯗꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ NCWꯒꯤ ꯆꯦꯌꯔꯄꯔꯁꯟ ꯔꯦꯈꯥ ꯁꯔꯃꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔꯒꯤ DGP ꯌꯥꯎꯅ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯔꯦꯈꯥ ꯁꯔꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯤꯇꯩ, ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯅꯨꯄꯤ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯋꯥꯔꯤ ꯁꯥꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯣꯔꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯂꯝꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏ-ꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯄꯨ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯒ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯁꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ DG ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯐꯨꯔꯨꯞ ꯑꯃꯈꯛꯀꯤ ꯃꯤꯆꯪꯗ ꯂꯦꯞꯂꯤ ꯍꯥꯏꯅ ꯁꯟꯗꯣꯛꯂꯤꯕ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ PC ꯅꯥꯌꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ PC ꯅꯥꯌꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯄꯨ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯒ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯁꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯋꯥꯐꯝ ꯑꯁꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯃꯈꯥꯗ ꯁꯟꯗꯣꯛꯄ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯌꯣꯛꯇ ꯁꯟꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ꯫ ꯈꯨꯗꯝ ꯈꯔꯗꯪ ꯄꯜꯂꯕꯗ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯒꯠꯂꯛꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯌꯥꯝꯕ ꯀꯨꯀꯤꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗꯒꯤꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯕꯪꯀꯔ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗꯅ ꯑꯌꯥꯝꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜ ꯑꯗꯨꯁꯨ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯕ ꯍꯦꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯀꯌꯥ ꯑꯁꯤ ꯂꯩꯕꯅ ꯏꯔꯥꯡ ꯑꯁꯤꯗ ARꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯤ ꯍꯥꯏꯕꯁꯤ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯋꯥꯐꯝꯅꯤ꯫ ꯅꯣꯔꯊ ꯏꯁ꯭ꯠ ꯔꯤꯖꯟꯗ ꯃꯊꯧ ꯇꯧꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯌꯥꯝꯕꯅ ꯅꯣꯔꯊ ꯏꯁ꯭ꯠ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤꯅꯤ꯫ ꯃꯁꯤꯗ ꯄꯔꯁꯅꯦꯜ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯥꯝꯅꯤ꯫ ꯃꯁꯤꯒꯤ ꯍꯦꯛ ꯃꯊꯪꯗ ꯃꯅꯤꯄꯨꯔꯅ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯔꯁꯅꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯁ꯭ꯇꯦꯠ ꯑꯣꯏ꯫ ꯃꯁꯤꯗ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯎꯏ꯫ ꯏꯔꯥꯡ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯦ ꯍꯥꯏꯕꯁꯤ ꯐꯣꯔꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯏꯍꯧ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯊꯥ 14ꯔꯣꯝ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯃꯅꯨꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯊꯥ 14 ꯍꯦꯜꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ARꯅ ꯃꯔꯥꯜ ꯁꯤꯔꯤꯕ ꯃꯤꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯠꯇꯥꯂꯤꯌꯟ ꯑꯃꯗ ꯍꯦꯛꯇ ꯂꯥꯛꯂꯒ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯒ ꯎꯅꯗꯨꯅ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯌꯥꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯄꯥꯏꯈꯠꯂꯤ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯂꯝꯗꯝ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯀꯨꯀꯤ MLA 10 ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯇꯧꯔꯦ ꯈꯪꯂꯕꯅꯤꯅ ꯃꯈꯣꯏꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕꯗ ꯀꯔꯤꯒꯤ ꯏꯟꯚꯥꯏꯠ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯃꯍꯦꯁꯣꯔ ꯑꯁꯨꯛ ꯋꯥꯔꯕ ꯆꯍꯤ 1.5 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯧꯒꯗꯕ ꯁꯣꯂꯨꯁꯟ ꯄꯥꯋꯔ ꯄꯥꯏꯔꯤꯕꯁꯤꯡꯅ ꯀꯣꯏꯊꯣꯛꯇꯕꯤꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯂꯧꯕꯤꯔꯣ꯫ ꯃꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯅꯗꯨꯅ ꯑꯃꯒ ꯍꯨꯟꯅꯗꯨꯅ ꯂꯩꯕꯒꯤ ꯊꯕꯛꯁꯤ ꯇꯣꯛꯄꯤꯔꯣ꯫ ꯀꯨꯀꯤ MLA 10 ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯇꯧꯔꯦ ꯈꯪꯂꯕꯅꯤꯅ ꯃꯁꯤꯗ ꯃꯈꯣꯏꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕꯗ ꯏꯟꯚꯥꯏꯠ ꯇꯧꯒꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ RPIAꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 164ꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯃꯤꯅꯤꯁꯇꯔ ꯑꯅꯤꯗꯨꯁꯨ ꯐꯝ ꯂꯧꯊꯣꯛꯄ ꯌꯥꯔꯕꯁꯨ ꯀꯔꯤꯒꯤ ꯂꯧꯊꯣꯛꯇ꯭ꯔꯤꯕꯅꯣ? ꯌꯦꯜꯍꯧꯃꯤ ꯀꯟꯅꯕ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯇꯧꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯤ ꯌꯥꯎꯅꯤꯡꯅ ꯌꯥꯎꯕꯤꯌꯨ꯫ ꯔꯨꯂꯤꯡꯁꯨ ꯄꯥꯋꯔ ꯐꯨꯗꯣꯛꯄꯤꯌꯨ꯫ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕꯅꯤ꯫ ꯑꯣꯄꯣꯖꯤꯁꯟꯁꯨ ꯃꯤꯌꯥꯝ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤꯅ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯗꯥꯏꯔꯦꯛ ꯍꯥꯏꯁꯤ꯫ ꯍꯨꯟꯅꯔꯒ ꯂꯩꯕꯒꯤ ꯊꯕꯛ ꯇꯣꯛꯁꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤ ꯃꯥꯅ ꯂꯥꯜꯂꯤ ꯍꯥꯏꯅ ꯇꯧꯅꯔꯒ ꯂꯩꯕꯗꯒꯤ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯆꯃꯝꯅꯕ ꯑꯃ ꯄꯣꯛꯍꯜꯂꯦ꯫ ꯀꯔꯝꯕꯅ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯀꯛꯉꯥꯎꯅꯍꯜꯂꯦ꯫ ꯂꯨꯆꯤꯡꯕ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯒ ꯂꯩꯉꯥꯛꯇ ꯍꯥꯏꯕꯤꯌꯨ꯫ STꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯦꯁꯣꯔꯅ ꯍꯥꯏ ꯃꯤꯇꯩꯅ ST ꯆꯟꯅꯕ ꯇꯧꯕꯤꯌꯨ꯫ ꯂꯩꯊꯣꯛꯅꯔꯒ ꯂꯩꯕꯤꯒꯅꯨ꯫ 2013ꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩꯗ
Ministry of Tribal Affairs ta State Government da che lakhrabani madusu tawkhidre 2019 2021 2022 da BJP na lengak pairaba matamda su Ministry of Tribal Affairs ta gi che kaya amalaki adusu recommend tawkhide madu oirabadi kanana tawgadawribano aikhoi hak haibada aduk yamna kiriba karigino aikoina hojik waribasi tumina laisilambadagini amaromda khul ngakpa ichil nausingda NIA karigi letter lahangadawribano illegal immigrant gi mayokta gi leibak ngaglibani makoidi award oina pigadabani ruling opposition khaibiranu political advantage longnaba khotnaba toksi haina mayor sorona phongdoragli maka tarakpa update asidi editorial column okangla pawdagi lekhatjarake Kuki MLA Tara Assembly mifamda saruk yagadawribra Manipur Legislative Assembly ki taraga nithoi suba taruk suba session July 19 dagi August 12 phawa pangthokadawriba asida Chief Minister N Birena Kuki MLA Tara mifam asida yaubinaba invite tawkre hariba asida MLA Tara na saruk yagadra natraga yaroidra haibadu miyamna khangning ngainari Kuki MLA Tarana Assembly Session da chingnaba amata laitena saruk yaduna makhoigi aningba amasung apambasing phongdoktuna hojik tholiba wathok asigi warishin puraknaba honnaba chumi mamangda pangthokiba Assembly Session da Kuki MLA Tara saruk yakidabani adubu tha asigi 19 dagi haugadawriba mifam asida karigumba Kuki MLA Tara saruk yarabadi thokliba wathok asigi warishin soidna purakani thajai adubu Chief Minister na MLA Tara da invite tawduna mifam asida saruk yabinaba haijakiba adugi maingala kadra natraga ngakla loidra haibadudi MLA Tara gi wakhal amadi firep ki makha pona leire karigumba Kuki MLA Tara na Assembly mikhanda amukta saruk yadaba thoklabadi Assembly gi Ethics Committee gi maikai dagi kari action lokhat kadawribage haibadu sumyamna khangning na ngainari pangthokadawriba taraga nithoi suba Assembly mifam asida MLA Tara na saruk yadana bahiram ama natraga amada suti longnaba aiba cherol pirakpa matamda Speaker na accept tawbigadawribra haibasini Legislature lawmaker oiriba MLA singi maraktagi Assembly mifam da saruk yadaba tarabadi House na loba warip sing adu mapung phaba warip ni haina loba yaroi Kuki MLA Tara na Manipur thugaina ba mamang chahigi me ahum dagi landarakhiba immigrant migrant chin Kuki narco terrorist sing da sawgale haibagi cherol thadorakhibagi amadi makoina masagi station thadoktu yumthangnaba state singi lengakta natana Central Government gi luchingba singda makoigi separate administration gi demand gi khongjangda sawgatpiduna political lobby chathaduna leirakhibani masina maram oiraga mamangda pangthokiba Assembly Session da saruk yakhidabagi wathok leiri amaromda miyamna Manipur thugaina ba honariba Kuki MLA Tara gi mathakta logi oiba action lokhalu haina langa aksida Speaker da aiba chelol fawa pisinduna taksin badagi Assembly gi Ethics Committee gi mifam pangthoktuna Central Government da action lokhat pinaba khanganba laikhre adubu Central Government gi maikai dagi ngasi phawa pakum pirakpa laitri chairasi da lagliba July 19 dagi August 12 phawa pangthokadawriba taraga nithoi suba Manipur Legislative Assembly mikhalda Kuki MLA Tara bu saruk yabinaba Chief Minister gi maikai dagi khangankiba adu apunbagi saktam kahanba yaroi nakhoi gi aningba amasung apambasing adu house ki table da puthoktuna maram chabra natraga chadabra haibadu punna khanaminasi haibagi apamba leibadagi ni lawi Masi democratic oiba khongthangni lengaklon paibada yawba legislator Tara na apunbagi saktam thugaina bu honaba terrorist sing da phone sogotpa haibasi ngakpifam thoktaba mara leirabani adubu lengaksigi mafamda ngakpiba amasung minungsi haibasida marup mapang machin mana oibagi wakhalona mang tharaga ngasi phawa mara leiraba MLA Tara gi mathakta logi oiba lakhupam thokpa thabak lokhatana leirakhibani loinana handak pangthokadawriba session asida saruk yanaba khangan khre hariba sigi ona tainabada saruk yadabagi fireb lawrokpa thoklabadi makoi Tara bu lengak amadi miyamgi maikai dagi leibak amadi miyamgi mafamda chawna singnabagi damak ngakpiba ngamdabagi fireb lawrok loi hainingai leite